ꯃꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯈ꯭ꯋꯥꯏꯔꯝꯕꯟꯒꯤ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠꯀꯤ ꯌꯦꯟ ꯌꯣꯟꯐꯝꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 3 ꯁꯤꯔꯦ ꯅꯨꯄꯤ 3 ꯌꯥꯎꯅ ꯃꯤꯑꯣꯏ 12 ꯁꯣꯛꯂꯦ swine flu na naduna laikanarakibi nupi ama lekidre leina asina nabra haina test tawnabagidamak sample thaduna result ngairibi nupi amasu lekidre amadi swine flu gi confirm tawrobasing layengnaba Manipur State Illness Assistance Fund gi makhada lupa lakh ama makhai piragani mapungoba pau pizari ngasi numidawaram pung tarurom taba matamda khwaraman kaitel temporary market ki awang thangbada leba yen yonfamda bom pokhaibadagi mioi 3 sire nupi 3 yauna mioi kulumdoi soktuna laikanakre bom adu yen yonfam gi awang thangbada leba cha hotel amagi mamangda pokhai kibani thaudo asida lekhidraba mioi sing adudi Mithun Yadav chahi 28 apopa Gulab Yadav Bihar gi Khariadagi hauzina thangal kaitel da lebani MD Salman Khan chahi 32 apopa Islamuddin Khetri Bengun awang lakai dagini laikhidraba amagi chapsaba maming mathadi hauzi fawba khangmangamdri asokpa sing rims amadi manak nakpa hospital sing da laikanaki makoi gi manungda phibam luna lebe yauri amaromda thaudok thofamda home minister suwariba deputy chief minister ga khangam laktuna yengsingkre khongchara duda MLA RK Anansu loinaraki thaudo asiga mari leinana home minister ga khangam na phungdokibada miyam tinba mafam school college na jingma mafam singda bom pokai handuna misimina thuan ba haibasi miyam gi yegnabani zathariba thawong asi pangdaba terrorist ki thawongni micham prajada onsinduna awaba tahanbagi mahota mathawna leirabadi sangman lengmanaba singa thengno pawmi singna state asigi intelligence network amadi police na tawriba mathawda hoba leirabra haina hangbada state asigi police singna mathaw tawbagi mawong hongdoknaba akhanaba awang mathaki mifama mapangtholagani loinana miyambu hena wahandaba mawongda police singi chection thawrang amuk hana lokhatpagi paikhatpagi matam laklabra haibadu yengsilagani haiki makai masen tawnajabaran tawnajaban ko mai pai khulai pai masen tawnajaban kari kanani sida leitlaira talaba mya imai ven sing sinau se ade alugi alam mya awana taindula sina thongula ade mikap mera ko thongula leiri bisu kari bu phangadi ke kari bu khana gadi ke ai am thuna security ke top brass में हमसे फॉर्मेट है meeting तब बनी मशीन था the manner in which checking used to take place मशीन कोई personal सिंसु security तौरी बस हम थवाई याऊना एक कोई तौहन्नी याम ने clear instructions पिन ने फोन किया मजुदी कोई wherever the security personnel checked over kan with all intensive care we learn inch by inch checked over अदगा Tungda Deputy Chief Minister na Rims Hospital da chatuna aso open sing eng singki lekhidraba amadi solaba singi mateng sarkar gi maikai pangani phungdoki swine flu na nadona Siza Hospital da laikana rakhibi Brahmapur nahabam lekai dagi Bachaspati Mayung Gita Devi ngase yu pung taruk rom taba matamda Siza Hospital da lekhidre mahak masagi chahi 35 rom sukre mahak masagi anaba amadagi Siza Hospital da lainduna lakraba matungda mahaki anabagi laiwongda Jingnaba lebedagi mapalamda test tawraba matungda swine flu positive oire haina chatkiba tang mangada khanglakibani nimit adudagi chection tharang lokhatura mahapu layengduna lakhibani mahaki thawai yaudraba hakchang ngasi haunabi matung inna aroiba mathong mangam pangthokre amaromda akanba lai hauna naduna Siza Hospital da chayol amagi mamangdagi laikanarakibi Kongpal Chanampukri mapaldagi Khetrimayum Mani Devi chai Nifugani rom surabi nupi amasung asi lekhidre mahak asi swine flu na nabra nadabra haiba khangdonaba Mumbai da leba Ranback sida sample thakraba matungda report laktringeda lekhidabani swine flu gi confirm tawrabasing layengnaba Manipur State Illness Assistance Fund gi makhada lupa lakh ama makhai piragani swine flu na mioi ama lekhidaba asi yenglaga state government na tongan ba ehenba thawrang lokhale haina health minister Funjatang Tonsingna phungdokre All Secretariat ke conference hall da pangthokiba pawgami pham amada minister na makha taraduna tha asigi mangada confirm tawbadagi laikanara kibi nupi ama lekhidaba asigi matung dagi makha tana leina asi sandokpa thingnanaba akanba thabak lokale state asida leriba medical college sing district hospital community health center sing da swine flu gi layengnaba akanaba thawrang tawre government na akanba chection thawrang kaya marul naina lokhat labanina makha tana sandorakani haibagi chingnaningai oidre haiki Taksisu ikoina free da pina na bato hospital to ba kangbu gi se financial government gi da foi gi empanelment hospital hai ba tare ase to ba makhai si di phajana kano to ra ma khoi si khoi pang ba ngam ba makhai pang se na khoi di solo bani adu public na su yam na
pedic oil basisu chume oiganusu haiba yade du oida basu yade du ikhoina government na policy to ba se ikhoini marmo pangi tegi media na khara pang la ga ikhoi si kana su mathang da matasu let us try not to lose anybody kana hon na ra ai di masidi khoi ngam gadra su khan bani yamna kangbu khara ri yamna dangerous kaino oi basu na te hai adu su hai basu za da ba za hai da basu za da ba masina yamna pedi ko su oi banu se kana hon na ra khoi ngam gani su khan le khoi gi handak ki se khoi monitoring cell gi through na to ra khoi gi every district hotel da ate da su khoi to ra ga ma yamna su pang bi khoi na hai jani Paugi mi famasida Principal Secretary Health Dr. Suresh Babu amadi Health Director O Ibom Chasu Saruyaki. Caesar Hospital ge auditorium da swine flu gi matang da nomgi oiba awareness program ama pangthokre Tharomasida Hospital asigi Managing Director Dr. Palin Dr. Naren amadi Health Services ki musing su Saruyaki akang ahisingna swine flu asi kiningai oide mipum kudimak vaccine kapthokani haibasu leite virus asi mit naton amadi khanauda maruina changlai masina pung mari nungsita leiba ngambaga loinana mioi amagi masada changkraba matungda pung nifuga nipan gi manungda macha poktuna sandorai khut hamdana mai mit paidaba khanau toina tengbana laina asidagi kharamakhay ngakthokpa ngamgani laina asina maram oiduna sikiba mioi gi aroiba mathau mangam yaubasingda sandorakani haiba mipainingai karisu leite mipum kudimak marks ukadabani haiba leite adubu anaba mioi di atopada sandoktanaba ukadabani phongdoknaki mana virus na ikoda na hanbagi pathogenesis hairagadi virus isangwa kada ekogi defense koi haksang sida papati pot me kam sa ko yate ekoi mo ko han no siam sa na ekoi defense mayam dei aduna ekoi defense ki han no program activity do aduna ne koi na rise virus minati Nakal amaromda swine flu na misimina thoalaba fawbada Manipur government na laichet asidagi ngakthoknaba Health Department amadi Manipur government na ningthina thabak paikhate haina MSF na yaningdaba phungdoroli ngasi kaisamthong top director leba MSF ki office ta pangthokiba pawgi mifam amada Mahiroi Lum asigi Vice President Lucky Konsam na phungdokibada laichet asigi matangda Manipur government na miyamda pakhattanaba warol kaya phongdok cherbasu misimina yaurabanina taraina lobas jumloi karigumba Health Department amadi Manipur government na laichet asigi matangda hakchinna lawduna thabak paikhatlamlabadi misimina thokliba asi tholamdaba yai asigumba section daba sing asi atuba matamda kohangadabani hairi saruk yakiba working president oinam nandababuna haikibada swine flu gi matangda Manipur government amadi Health Department table da thabak suduna leire hiram asigi matangda mairui singda amadi miyamda awareness pinana ba honabagi thawong mapung fana udri asigumba section daba sing asi mapung fana condemn tawi karigumba Health Director na hayeng fawgi manungda miyam hupna khangnaba awareness program paikhatrabadi MSF na miyam gi yengduna awareness program paikakani amadi leaflet na chingba yenthokpa hauragani haiki Kudam sanam pamuya ba kano hai tare adum ba kano ji singthram lokho piyo mte awareness program tabak simutungna bangthok piwa ai name sigma kai hai jari hai degi hong nai me semna hari ba sung college amani singda university yaw na singda ko yame se boina hari ba swan phogi dan awareness program panu se na hai jari Swine flu laina natrabasu flu na narabasing amadi narakadabasing dagi kharamakhay ngakthok chenabagi pambay ama oina singzamayda leiba integrated Ayush hospital USC da lemna hidak yenbagi program ama pangtholi haukiba thangja numitagi hauroliba program asiga mari leinana ngasi ISTV news ka akhanana unarubada specialist Dr. Salam Usa Sinhana ngasi miyam da lemna piriba hidak arsenicum album 30 hariba asi flu ga manaba anabasing da seasonaba yai haina Council na advice tawbadagi hidak asi sakibani flu na narbasing na hidak asi chabada kanaba pangbada natana side effect leite masigi hena akupa marol website www.ccrhindia.org dagi khangbayagani haiki ADC gi Mikal Sarkar na matam yaithok na bahona bagi mawong ama tawriba asi tawbiganu matam chana amadi matang chana pangthokpiu haina Committee on Protection of Tribal Area Manipur Koptam na pukning chingsili Manipur Press Club ta pawmisinga unabada General Secretary Thangkam Lufeng na ADC gi Mikal asi Jun thada pangthokadabani masi matam chana amadi matang chana pangthokpiu chainaba amadi apanba athingba kayana ADC Mikal asi Jahi kunithoi pangthokpa ngamdana laklaba matung handakta pangthokibani maramasina government na Mikal asi yaithokpa tarbadi madu chingmi miyamgi mayoktani haiki mara makhata na
ADC Mikhal asi parliamentary amadi legislative Mikhal pangthopagumna political parties sing saru yahangadabani Indian Constitution ge article chahumga humbudra manga ge manungda hill area committee gi makhada Mikhal asi tawbani loinana ADC Mikhal pangthopa mafam singda panchayati raj Mikhal tawba yaroi maram asina chingi mafam kharada panchayati raj Mikhal pangtholiba asi lephanba pami haina phongdokhi ngasi numidang waram pung manga ka minute kuntra chapa matamda uripo khoisnam lekai da gas cylinder dagi horopa maina chaksangi pochai khara amang ata thokre Manipur Fire Service na khudakta changsiduna kalhobadagi ka hena amang ata thohodre Chingi Science Graduate Teachers singi Residential Training kam Workshop Program bangthokani haina ojasing kauraga sililang libasingna mawung chadaba thawung chathabadagi ojasing warong na mayim dhanakre ISTV News na phangba pawg metung ina Senapati Kangpopi amasung Churachandpur gi oina Zonal Education Officer singi khuthangda oja kun khangatlaga low cost hand on experiment haiba hiramda numit marini gi oiba Residential Training kam Workshop Komal Lampakta leba youth hostel da pangthokadabani asin arang singna athapa mafamdagi yawbo oja adu korba matungda kari amata sem saramdabadagi khoisaungna bagaloinana hanakibani hairi hariba program asimak February thagi tang kumanga dagi kunipan fawba pangthokani haina sem saki adubu maram amata pidana yeithoklaba matungda ngasidagi hauraga tang 13 fawba chathanaba matam lepkibani training program yeithokle habana chungbagi mangjona paw amata piraktabadagi oja sing lek chabagi firol fawba punarak laga ngasi tang taba warol amata officials singdagi khanglaktabadagi khoisaunana hanakibani hiram asigi matangda youth hostel gi authority singna su karigumba paw amata khangalakpasu leite hari khoisaunarbo oja singi maikaidagi oja amana penda wafam kaya phungdorakli aduna karama matamda masi amona amuk tawgadagi amadi kari tawgadagi haibasi aikoida hoji khangdaba maramna yamna thuna ngasigi quality education porunnabi damakta bharat ki state khudimakta paruoina khoi Manipur su even honorable education minister na bhaw kana local pam matam sida aikoina su oja sing na su yam thawai yauna siguma training asi ngai ni lakse bu yawgin lakse matam da sumaina mafam marang khangdaba hanjal ani rak phawda thokpu si wawdi matung da mona thokta na bi dam tai koina Manipur gi miyam amadi mari lena ba authority puning sing jeri haiba wafam si akoi thamjeni Tera Khongsang bi Tharoirok local da namduna lam lausilapa yaningda ba phongdoktuna Moirang Churachandpur lambi ban hayeng ayupung 6 tagi makha sathragani haina Joint Action Committee gi convener gi cherol amana khangalali ana ayek lining laiso gi thabak sindi komthokani hairi pawgi marathana timba break amata break ki matungda taram uchari Laibaga sibu chakotpa awanba purakna bahonabada naha oriba luchingba kaya semgal patangai fade haina BJP National Yuva Morcha gi Secretary Dhoni na phongdokre wafam asi numit marini gi khongchata ngasi Manipur da thungnakiba mahappu opagi thoramda phongdokibani sangafam da pangthokiba opagi thoram aduda BJP Manipur gi Secretary M Ashwini Kumar BJYM Manipur gi President O Males na chingba miyo kya na saruyaki tharamga mari lenana M Ashwini Kumar na lebak ama awanba purakpa haibasi naha singi achoba thodang lay haike BJYM gi President O Males na pikliba angang sibu makhongdagi ningthina semgalabadi lebak asida matik chaba luchingba marangkaina thoanba ngamgani loinana chawkhat lamjel mang thana changsinba ngamgani phongdoki ma pirepse laira pok adu pakko budiya sumnagi thama pen khtingai mana ngasi parikpa ma sasan nasi adu layar Congress ki corruption ki layar suna yaman ki na sahi yakayena layar lapthopada akoi sahi khara sang hai sahi che samdana khara thusi haragadi nakoi punamak gyan ta nasi nakoi punamak awon porak dina koi sojo noi support yawi madudani akoi nakoi da sarta singasi kon award thos BJP National Yuva Morcha gi Secretary Dhoni na matik chaba luchingba kaya thoroklaba matamda laibak asi chawkhatpa awonba mapurokpa ngamgani maramasina BJP na nahasinda akhanaba miyeng changbani phongdokhi 10 सालों में क्या किया कांग्रेस पार्टी के सरकार ने और हमने 9 महीना में क्या किया ये आप सब जानते हैं यही शब्दों के साथ मैं फिर से आग्रह करना चाहूंगा मणिपुर प्रदेश की जनताओं को आओ हम सब मिल के साथ चले और इस देश को मजबूत बनाएं खास करके नॉर्थ ईस्ट के युवा से मेरा अपील है मेरा निवेदन है आओ हम साथ चले देश के युवाओं के साथ कदम से कदम मिल करके चले देश के हित के लिए देश की ताकत के लिए देश के विकास के लिए
PMGSY gi makada Manipur State Rural Road Development Agency na lambi thong semgat sagalibasing leptana yengshinbagi manung chana ngarang Rural Development and Panchayati Raj Minister Francis Ngajokpana Chandel District ki manung chanba Chakpi Karong Subdivision gi manungda lambi thong semgat sagalibasing haktengnana chatuna yengsingkre khongjat aduda agency asigi Chief Engineer N Babuchan, Additional Chief Engineer TS Siam Sundar, SC Rosen Amadi atai official kya susaruyaki khongjat aduda Longjadagi ke Failen Faubagi kilometer taruk dasmik taruk sang balambi Sajik Tampaktagi Lower Haika Faubagi kilometer taranithui sang balambi amadi Saluktagi Tayang Block Faubagi kilometer taruk dasmik taruk mapan sang balambi yang singke Khongjat aduga mari lenana paumi sinda Chief Engineer Babuchana Contractor singna lambi semliba asi peningai oi adumapu lamdam asida afaba lambi semna bhonabada praja singna su mating pangbiu haike Minister Francis na PMGSY gi makada paikaliba lambi thong sembagi thabak asi akaknaba matam lei karigumba matam chana thabak asi loisin haudragadi makatana center dagi fund thadorak loidabana kanagumba amatana ayetpa apanba pibidanaba loinana mating pangbinaba apil tauki pawbagi lambi yengmusidi formation cutting asumda yengmasu asida hujik asida akoi yengbasisu ngasi thabak sidi akoi mayam si PMGSY na su labna laiba lam adu khungang laidersu Government of India na sumoina pesa koibu sponsor tawbiraga department na honna biba contractor sing honna biba aduga public lamgi mina cooperation piba asi pawuse ko yam nungai yam pele Manipur University gi Manipuri Department ki PhD taunanaba mahairoi khanbada guideline ki wangmada thabak tawkiba official sing matik jabal chairak piu haibada bida Manipur University Students Union Menget Solon Sinkre Union ki President S.J. Binna official sing chap jabal chairak pidriba phawba khongjang handok loi haiki Manipuri Department ki thogleba sigumlaba entrance ki scandal si authority yauna adugumlaba singna yaurabra authority punna koi collision tawrabra haiba wafum asi ni aduna siga mailena na makatar ba khongjanga moina asigi gate on bagi thormasi changchilak bani sidagi hena koina hen ba khongjang kya changchilak khigani aduga sigi makatar bada hojik ba koina sigi mailena na Ministry of ISRD Governor amadi UGC gi chairman da koi yamna thuna hojik ba koina memorandum tharagani Tongan badawi tanduna oja singna khongjang sangsingki badagi matam sangna mahitama fangdraba Imphal College ki Mary singna ngasi college asigi polam kaya mai thaduna penda phongdokre thawdo jing asi numi jingba matung pungkhai chapa matamda college asida thokibani khoi saunaraba Mary sing aduna college ki furniture amadi che chang kaya mai thaki thawdo dugi pau fangbadagi Manipur Fire Service ke kangbu changsinduna mai kanana bohonabada Mary singa ningai sangdana ke tungda singjamai police ke kangbu thomjilaktuna khongjang adu control tawke Mary singi khongjang asigi matangda Imphal College Student Union ge Debate and Extension Secretary Amakcham Malem Nganbana penda wafam kaya phongdopaga loinana laliba tang 13 fawgi manungda khongjang changsiliba ojasing amadi sarkar gi marakta yanaba ama puraktrabadi hena kanba khongjang changsingani phongdoki Two Matania Sinaporaga, a quick exam Pantoka to River as exam Pantoka to River, Karigumaya Sinava Porta Tagati, who exam work of Togoni, Luena, a boxing as it things and Magolena, Makan Makaki, Congress Silakani, Luena, day 16 March, day 16 for game amongst the government. I was on Matania Sinaporaga, Karigumbasi, like the Pakanbata, the way Kongang and Tokoni Karigumba, Yasino Porta Tagati, a question again, a can Makungang Sinabaga, Taurang, luxury and Tanzari. Jerauba Kumaiga Mari Lenana Numin Mapani Chumna Zatagaba Handloom Products Exhibition among Asidagi GM Holder Hokre Exhibition Hodopaki Tharamda Nauria Pakangapa Kendragi MLA RK Anand Manipur Apex Handloom and Handicraft Artisan Cooperatives Limited Ki President M. Satyabhama Amadi District Handloom and Textiles Imphal West Ki Project Manager KS Romana Thoromapu Singwena Saruyaki Guest of Honor Oina Saruyaki by M. Satyabhama na Iyong gi kunai bi singna anoba makal gi design sing puthotuna miyambu hena pam na hanana bo honabada mai onsil haningi haike chief guest oina saruk yakhiba RK Anana globalization gi matam asida hiram khudimakta competitive oi haibasi kunai bi singna ningsingadabani Manipur gi pithorak pagaloina tongana taba iyong gi pothok sing asi India tatana malem gi lebak singda Fida amal kanana bohonagadabani matam amada sinaibi sing akan mamong da honaram labasu ngasidi tantarakpagum uri handloom haibasi Manipur gi oinadi economy gi yanglen saruni handloom industry chakwat hanbada state asigi economy fagat hanba ngamgani thajai haiki
vision haibta visionary mo oiba simu wapam yam singslai bani hojikti koi handloom ge areas the clusters ki oiba handloom ge areas the industry ki major component amoina koi centrum gi meaning da koi income generate tono gi meanings da koi ton policy me am su koi frame to gi koi tang ko ma su jiksi oiri Haukiba Jahi English and Taramari November Tarukta notification Tokuna Lokiba Horticulture and Soil Conservation Gi Field Assistant Gi Post Janavayaru Haina Ngasi Desam Gi Office Tapang Topa Pawimi Pamamada Lubasigi President Moirang Tem Angabada Pawmis in the Fundokre Mahana Makata na Fundokibada Field Assistant Unreserved Ki Taramanga ST Gi Taramatoi SC Gi Ama OBC Meite Gi Manga Amadi OBC Meite Pangal Gi Ama Puna Candidate Kuntra Humdoi Exam Launa Bagi Damal Haukiba January Taramatoi da Candidate Puna Listing Tarukcha Magayang Kai Mapana Written Test Hake Loinana February Taranitoi da Candidate Chamaga Humfumatoi Pass Tauri Haina Result Out Toduna Interview Yang Nova Kangan Ki Adabu Henanga Libadi Department Asigi Field Assistant Ki Damak Kalaba Tongan Ba Category Singi Candidate Singi Oiba Kato Mark Piramdre Mark Yang Kai Fangba Mi Kalaga Mark Humfu Amadi Humudra Fangba Candidate na Khandre Merit Lista Khanbagi Mami Tadre Pangthokiba Exam Asida Aramba Tawagi Kudam Kaya Fangle Department Masana Conduct Tokiba Exam Asina Makoi Gi Naknaba Muising Khananabagi Mami Chaw Natare Interview Ki Damak Khankraba Candidate Chamaga Humfuma Thoigi Category Wise Oina Kado Mark Mari Lenaba Department Ki Director na Nimitara Ni Fawbagi Manungda Miyamda Asengba Khangangadabani Karigumba Masigi Manungda Piba Ngamdrabadi Pangthokiba Exam Adu Janabayaru Haina Angambana Makatana Fundoki Lena by Horticulture Department su Hajaning Basi Iriba Makoina Kalena Lauto Iba 161 Sigi Subsaba category wise Magi cut off mark Amati Mana Fangiva Amati Majiki Subsaba Maduki clarification Nama Magi Department Horticulture Department Mitarani Manung the Hiriba Ikoki Makoina Hangliba mark Amati category Masi Subsan Ulama Matunda Mitarani Manung the Department by Canadian Sintama di Manipur Mayam the Kanung Davani, Kaigaman Mitarani Manung the Hiriba, which is Chayan Riba Mayam si Sabjana, the Department of People of the Bataragadi, Hiriba Hunter Panto Kriba, the field assistant to the Chayan Tekasi, Janaba Yaro, Havasi, with the Samus Hightech Hajar. Hauzik Jathariba Class 10 Gi Parikyada Maite Mayak Subjecta Manipur Pumbagi Oina First Taba Mairida Lupalising Kungi Manapiragani Haina, Hangang Kendragi MLA and Birena Fundokre. Wafam Singasi MLA ki quarter da Milana Sinduna Mite Meg Chakwat Halakpada Mahangna Lokiba Taudamu Ikai Kunabu Utpagi Tharom da Haikibani Tharomadu da DM College ki Hanagi Principal Professor Sarem Nilbir Milalgi Advisor N Tomba Milalgi President S Tombi Amadi Milalgi Thaumisina Saruyaki Tharomga Madi Lenana S Tombina Class 10 Fawada Mite Meg na Parikya Thaba Yare Haiduna Nungaiba Leitri Makhatana Bharat ki Achoba Parikya Singdasu Mite Meg na Parikya Thaba Yana Bagi Poram Yatpa Mathau Tari Manipura Education Department na TET Parikya Pangthokuna Mite Meki Oza Khankrabanina Atuba Matamda Oja Sing Hapinaba Haike MLA N Birena Rajniti da Khongda Duna Changlakpa Misingsi Prazamiyamgi Misingsi Prazamiyamgi Apamba Masakhangna Thabak Torokpa Singna Oigadabani Masina Prazagi Ihul Khangna Thabak Tawba Ngamgani Mahana Makatana Milalgi Jangsin Kiba Khongjang Amada Matam Adugi Sarkarna Matam Chana Thabak Lokhatlamnagadi Amang Ata Kaya Thokiba Du Tholamdaba Yabani Hauzik Manipur da TET qualified Oiba Leirabanina Sarkar Asina Lokapam Thokpa Thabak Sing Lokakani Habagi Thazaba Piki Aduna the politics Mayam the head Mayam politics of you Guli the Batar Makasapara Bode Hagumba Masagi sting Masagi either Wakalunda Lepaki Yogami Yorogan how come you look at Maya? Service director or other time passing that love. Other than how to we are 20,000 I Milal we put on the Pira and Manana. Jivan Reddy Committee Report Ministry of Home Affairs na reject Taunanaba Lokiba Firep Amung Hana Kananaba Union Government na Kudakta Kutingzin Binaba MP Dr. T. Mainiana Ngasi Chatakiba Parliament Reform da Pukatre Miam ki apamba matung ina ek asi khudakta muthat pinaba Mainiana 0 hour da Pukatki Pawi Marathana Temba break amamu break matung da amukana taramuk chari Technopol Women Human Right na Sinduna Nupi Singi Tengnariba Kudong Chadaba Singi Matanda Kananeba Mifam Ama Technopol da Pangtokre Tharomasida BJP National Mahila Morcha gi Vice President A Sarda
बीजेपी महिला मोर्चा की आर.के. सतारानी ए राधारानी सुसरुया की ए सरदाना चिंगी लमदा लेरिबा नुपी सिंगी फिबम सिंगी मतंगदा करी तौबा याबगे हाबदु यंसिंगनी फोंदोखी तौफम थोपा चांगदा तौबा अहेन बतौदबा मदो अइना ngangnabada yam laiba kone ngangnagadabe loi adu yadragade koisu aikoina tauba yaba tawni haise senum haibi yai sumaina department sinsida dum chatpa unaba adumai tauba koi thabak kara tawbam sani complaint tawbam sani ko complaint ji yaw to complaint chato Manipur Naga People Front के अनिशिबा राइजिंग डे थरम लोबसिगी जनरल हेडक्वार्टर अमसुंग टेक्निकल हेडक्वार्टर सिंग पांथोक्रे फ्रंट असिगी असिस्टेंट पब्लिसिटी सेक्रेटरी थॉमस लुमाई की चिरोल अमना लोबसिगी लेखिद्रबा लानमी सिंग ऑफिशियल अमसुंग कैडर सिंग इकाई खुमनबो उतके लोबसिगी चेयरमैन जॉन फ्रांसिस काशमना मणिपुर की निंग तमनबगी दमक लान हौरिबा लुप खुदिमकता निमित असिना लाकपदा इकाई खुमनबा उतली मणिपुर मियाम के अपुनबा इंटीग्रिटी की दमक थमोय सेंगना थबक तौमिनदुना वातो खुदिमक लोइसिन मिननबा होनगनी मणिपुर की निंखा तंबगी लांजंगदा लेखिद्रबा दुचिंगबा सिंगना पामजरबा थबक सिंग लुबसिना मखा चथदुना मपुंग फाननबा होनगनी हाइरी याउसंग कुमै की सरुग अमा ओइना श्री श्री विजय गोविंद टेम्पल दा ngasi हलंकार की थरम पांथोक्रे तोंगान तोंगान बा होली दोल सिंगना सरुग यादन पांथोकेबा हलंकार की थरम अदुदा नुपा अमदी नुपी की होली दोल सिंगना सरुग याकी मौसादगी चनरपगी परिंकायदना होली इसै सक्तुना कुमै पांथोके उखरुल डिस्ट्रिक्ट की मनुंग चन्ना तोंगौ रिंगुई खुल की चही की महिमरों हुनबा लुइरा फानित थोरम असिदगी रिंगुई हाई स्कूल ग्राउंड हौक्रे हौदोपगी थोरम दा डीडीके इम्फा की प्रोग्राम एग्जीक्यूटिव एश्योरेंस रायखान तांखुल नागालोंग के प्रेसिडेंट विपोन जिमिक खुल की निंगथौ एस सिमरे सुसरुया के खुंजा सिंगना नाट की ओइबा जगोई इसे गया उतकी उखरुल डिस्ट्रिक्ट महिला कांग्रेस कमिटी ना इंटरनेशनल वुमेन्स डे की थरम था सिगी नेपाल दा उखरुल के हमलाई खोंग यूथ हॉस्टल दा पांथोक्रे थरम सिदा एसडीओ जेसामी जेन हुइलेंग उखरुल कांग्रेस कमिटी की प्रेसिडेंट एसएस सिमरेयो एडीसी मेंबर सिंह सुसरु याके हिजम अबियम चा चही तरा तरेरम सुरबी नुपी मचा अमा था सिगी अहुंगी नुमिदावरम पुंग मरिरोम ताबा मतमदा थांगमेबन नुपा मरुप हिजम देवान लेकाय दलेबा युमदगी थोखिबदगी मफम खंगदना मांक्रे नुपी मचा से फुट मरी इंची अहुम वांगी ममाई कोइदा नै कुचु ngwi mahangna थोखिबा मतमदा अतिया मचुगी फनेक अमा सेटकी हिको मचुगी टी शर्ट अमा लिटकी कनागुमना महापु थेंगना बिरबदी टेलीफोन नंबर 8132857039 नत्रगा 8118990270 नत्रगना मनांग नपा पुलिस स्टेशन दा पाउ पीबीयू हाइरी मितै मरुमना सिंधुना अहल इबुंगो तखेलंबा बोकुलगी चामंग निपान सुबा मपो कुमोन निंगसिंग थोरम थांगमेबन चेराउ चिंखोंगदा लेबा मालेमगी इमागी लाइकोल संगनेदा पांथोक्रे हौजिक सानबगी पाउ ngasi सानबगी पाउदा Yimbu RYC Team A Moidangpok amadi NYDC Team A Khaidem First State Level Intervillage Open Volleyball Tournament की फाइनल दा थेंगनरगनी Recent Youth Club Moidangpok na sinduna tha asigi tangmari dagi club asigi ground da team kuma thoina saru yaduna chatharakiba First State Level Intervillage Open Volleyball Tournament ki ngasi sanakiba ahanba semi final match da Yimbu RYC Team A Moidangpok na Igo Oinambo point kumathoy kumanga tarataro kun kumanga taranipan taramanga tara set ahum anida maithiba piduna final changkibani anisuba semi final match ki sanakibada NYDC Team A Khaidem na HYDC CL Hekru Zambu point kutaret kumanga taramapan tarataro kumanga amadi kumanga taramanga set ahum amada maithiba piduna final changkibani ahum suba position gi sanagadaba igo oinam laktabadagi HYCCL Hekruzamna work over laukre YDCL pungdo pamna sinduna OFA playground da team tara tarukna saruyaduna chathriba first pungdo mongkap lamlai kendra village wise men open football tournament ki ngasi sanakiba ahanba match ta saijangna MPSA pungdo mambu goal tare sinoda amadi YDCL team A pungdo mamna DFA Dugai Pangjangbu goal mari sinoda maitiba PK SKYC Sinamkom amadi SBR Nongdam First State Level 7A side men's open football tournament ki semi final changkre
Student Club Yumnam Kuno Playground the Team Taramapana Sarviyaduna Chatariba first year level 7A side men's open football tournament King Asisanakiba Anba quarter final match da SKYC Sinam Komna mix Kwagatel bu goal Mari Amada Amadi Anisuba quarter final match ki Sanakibda SBR Nungdamna LCY Team A Yumnam Kuno bu goal Mari Anida Maitiba Piduna semi final Chankibani Hayang Ahum Suba quarter final match da ARC Kumidog Amadi KYC Kainowa Sanagani Marisuba Aruba quarter final match da Aurora Lifeum Kuno Amadi WFC Moirang Konga Sanagani Manipur Horse Riding and Polo Association Asinduna Tarataruk Shuba Governors Cup Invitation Polo Tournament Amadi Taramari Suba Governors Cup Women's Polo Tournament Hayandagi Infagi Polo Ground da Pangtolagani Haudopuki Tharomda Deputy Chief Minister Gekangam Minister Govindas Kontauzam Parliamentary Secretary M. Priti Piras Planning and Development Authority Gi Chairman T. Mangibabu Amadi MLA KS Joy Kisana Tharomapu Singh Oigani Mathang Thagi Tang Tara the Gitaranithi Fauba Maharashtra Gi Satarada Pangtokoriba Yakai Suba Senior Mr. India Bodybuilding Championship Amadi Tara Suba Women Fitness Championship Tasaru Yanaba Manipur Team Kanbagi Trial Selection Tha Asigi Tang Tara Mangagi Nutilpung Anita Bada Kumalampak Taleba All Manipur Bodybuilding and Fitness Association Gi Office Ta Pangtolagani Akupa Marol Association Asigi Publicity Secretary O Prem Kumar Dagi Kangabiyagani Hairi State Amadi National Githakta Sanarambadagi Potharaba Ahal Oirabasingi Oiba Manipurda Ahanba Oina Manipur Handball Association Gibni Makada Brave Boys Association Mayang Infal Sinduna Tha Asigi Tang Tara Tarutagi Association Asigi Ground the Pangtokodariba First Invitation Men and Women Veteran Handball Tournament Saru Yanaba Chazing Youth Development Organization Ilongi Sanari Singna Organization Asigi Handball Ground da Akanba Coaching Chatabhaukre Punna Team Nipana Saru Yadana Pangtokodariba Tournament Asida Chahi Nifu Mathaki Sanaroi Ani Yauna Chahi Nifu Manga Mathaki Sanari Singna Saru Yagani Ngasino Mugiba Ingasai Pau Pizari ICA Alam Fair Pataki Fangba Pau Matung Inang Asigi Quaidi Sabasi degree Celsius Kumapani Quaidi Ingwana degree Celsius Nipan Dasmik Marini Nungsita Yawa Isung Manilgi Chang Ayukta Chada Umbudra Nithoi Nuntildan Chada Nifu Mapan Nung Chukide